ꯃꯣꯡꯐꯝꯗꯒꯤ ꯀꯔꯤꯒꯤꯗꯃꯛꯇ ꯃꯣꯡꯐꯝꯗꯒꯤ ꯍꯥꯏꯔꯤꯕ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯒꯤ ꯉꯁꯤ ꯑꯍꯤꯡ ꯁꯟꯗꯣꯛꯆꯒꯗꯕ ꯇꯥꯡꯀꯛ 1910 ꯁꯨꯕ ꯇꯥꯡꯀꯛꯇꯅꯤ ꯃꯣꯡꯐꯝꯗꯒꯤ ꯍꯥꯏꯔꯤꯕ ꯇꯥꯡꯀꯛ ꯑꯁꯤ ꯁꯣꯏꯗꯅ ꯇꯥꯕꯤꯌꯨ ꯃꯧ ꯑꯃ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯈꯤꯗꯦ ꯃꯧ ꯑꯁꯤ ꯀꯔꯝꯅ ꯀꯗꯥꯏꯗ ꯂꯩꯔꯝꯒꯗꯧꯔꯤ ꯀꯔꯤꯒꯨꯝꯕ ꯃꯧ ꯑꯁꯤꯅ ꯐꯠꯇꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯃꯧ ꯑꯁꯤꯒꯤ ꯈꯣꯡꯒꯨꯜ ꯀꯅꯥꯅ ꯂꯤꯒꯗꯧꯔꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯅ ꯀꯔꯝꯕ ꯔꯣꯜ ꯂꯧꯔꯛꯀꯗꯧꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯅ ꯀꯔꯝꯕ ꯐꯤꯕꯝꯗ ꯑꯗꯨꯒ ꯃꯧ ꯑꯁꯤꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯝꯒꯗꯧꯔꯤꯕ꯭ꯔꯥ ꯉꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤꯗ ꯁꯣꯏꯗꯅ ꯇꯥꯕꯤꯌꯨ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯋꯥꯔꯤꯅꯤ ꯑꯁꯦꯡꯕ ꯊꯣꯛꯄ ꯊꯧꯗꯣꯛꯇ ꯌꯨꯝꯐꯝ ꯑꯣꯏꯕ ꯋꯥꯔꯤꯅꯤ ꯃꯤꯌꯥꯝꯕꯨ ꯃꯤꯠ ꯅꯥ ꯁꯤꯡꯅ ꯂꯩꯅꯅꯕꯒꯤꯗꯃꯛ ꯑꯃꯗꯤ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯅꯅꯕꯒꯤꯗꯃꯛ ꯄꯨꯖꯔꯛꯂꯤꯕ ꯅꯨꯡꯇꯤꯒꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯨꯡꯐꯝ ꯑꯁꯤꯗ ꯊꯝꯖꯔꯤꯕ ꯇꯥꯡꯀꯛꯇ ꯉꯁꯤꯒꯤ ꯇꯥꯡꯀꯛꯅꯤ ꯃꯣꯡꯐꯝꯗꯒꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯥꯕꯤꯌꯨ ꯁꯟꯗꯣꯛꯆꯒꯗꯕ ꯆꯦꯅꯦꯜꯁꯤꯡ 90.0 ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯂꯣꯏꯅꯅ ꯑꯥꯏꯁꯀꯣꯝꯗ 129 SK TV 1070 Elite TV loinana Diamond TV Facebook amadi YouTube masi khakta natana Manipur online radio amadi Khusem radio panjariba platform sing asida shandokchagani